ꯑꯩꯈꯣꯏ ꯃꯥꯒꯤ ꯀ꯭ꯔꯤꯌꯦꯇꯤꯚ ꯈꯣꯏꯖꯨ ꯁꯣꯜꯗꯔꯤꯡ ꯑꯥꯏꯔꯟ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯌꯣꯠꯄꯤꯁꯦ ꯎꯁꯤꯗ ꯇꯧꯔꯒ ꯃꯩꯗ ꯍꯤꯠꯂꯦ ꯑꯗꯨꯗꯒꯤ ꯁꯤꯒꯤ ꯔꯥꯡꯁꯦ ꯑꯝꯇ ꯇꯧꯕ ꯑꯝꯇ ꯎꯠꯀꯦ ꯁꯥꯍꯟꯗꯣꯏꯅꯦ ꯄꯨꯔꯥ ꯁꯥꯍꯜꯂꯒꯅꯦ ꯇꯧꯔꯤꯁꯦ anyways welcome back to the channel anyone soldering iron ꯁꯥꯔꯤꯅꯦ ꯑꯁꯤꯗ ꯉꯥꯡꯍꯜꯂꯦꯗꯅ ꯃꯁꯛ ꯉꯥꯡꯀꯥꯟꯗ ꯑꯁꯤꯒꯤ ꯁꯤꯗ ꯔꯥꯡ ꯂꯩꯔꯦ ꯋꯥ ꯀ꯭ꯔꯤꯌꯦꯇꯤꯚ ꯈꯣꯏꯖꯦ ꯌꯦꯡꯉꯣ ECꯅꯦ EC ꯍꯧꯖꯤꯛꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯅ ꯍꯥꯟꯅ ꯑꯩꯅ ꯇꯧꯈꯤꯕ ꯐ꯭ꯔꯥꯏ ꯔꯥꯏꯁꯇꯣ ꯑꯗꯣ ꯃꯥꯅ ꯑꯃꯨꯛ ꯍꯟꯗꯣꯔꯦ ꯁꯤꯗ ꯑꯣꯏꯅ ꯊꯤꯜꯂꯛꯑꯒꯦ ꯑꯗ ꯑꯣꯟꯅꯤꯀꯣ ꯁꯤꯗꯤ ꯌꯥꯔꯕꯣ ꯉꯥꯜꯂꯦ ꯌꯥꯈ꯭ꯔꯦ ECꯅ ꯅꯩꯈ꯭ꯔꯦ EC ꯂꯣꯏꯅꯃꯛ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯣ ꯁꯤꯗꯩꯁꯤꯗ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯣ ꯍꯦꯛꯇ ꯍꯥꯏꯍꯧꯔ ꯂꯣꯏꯔꯦ ꯃꯨꯊꯠꯂꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯍꯧꯅꯕ ꯁꯤꯅ ꯉꯁꯥꯏ ꯔꯥꯁꯟꯗ ꯌꯦꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤꯗꯨꯅꯦ ꯑꯗꯩ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯁꯦꯝꯃꯦ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯇꯤꯜꯍꯧ ꯑꯗꯩꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯆꯅꯝꯁꯤꯡ ꯍꯥꯞꯄꯣꯏꯗ꯭ꯔꯥ ꯍꯋꯥꯏ ꯊꯔꯥꯛ ꯒꯖꯔ ꯍꯥꯞꯄꯔꯣꯏ ꯚꯦꯔꯤ ꯒꯨꯗ ꯑꯗꯨꯏꯗꯤ ꯍꯧꯔꯛꯑꯒꯦ ꯈꯥꯡ ꯃꯩ ꯊꯥꯒꯠꯈ꯭ꯔꯦ ꯇꯥꯏꯝ ꯂꯦꯞꯁ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯃꯌꯥꯝ 예롱 hầu mấy style này phải sâu cái thật là to được nè ông chưa thật rõ sang là hồng đúng mà này dạ nên nó hầu đi ya đi vô hay đi vô anh ta kêu rồi anh đưa ra từ video mà tụi gì mà lấy em cùng một cái cùng mấy rồi nữa finally na mamigi masak siya mali đây mami cô bị chai rồi vậy cô bị sao mami khai đồn cũng đã hấp dẫn đấy asina yerum mà chảo lên là vợ mà con xem được Sunday ni na mukbang. Sunday is mukbang day. Mukbang hay gì? Không để mu ga bang long chai. Weight loss ki hotnariba kangu gidi sidai da chini happy gano aduga sabiu kaide hakpi ba sorry. Loire preparation loire cha ga jo chap chana ni ko nei je. Sidai da lai me ab jaga nana kanai no loi khangamani. Sina ai better hapki Sina Bembengi, Sina Mami Babung of Hebungi. So, no other. Curry young age. I told you that I wanted to be there. Video deal. She could need a free way. Magic. This is magic. Mataka rooftop the sass. Remember to be no battle. She needs to say, I give me candy. I mechanism you need to say. How look? Oh my god. Hey yo, no itu na. Koi equipment sudah bagi koi teknologi ni kan? Koi teknologi je kira video nampai teknologi. Siapa? Siapa pula je video je kemana namanya? Itu pagi tahu ni, sini air ni.
ꯃꯥ ꯄꯥꯈꯠꯂꯤꯁꯦ ꯉꯁꯥꯏ ꯍꯥꯏꯖꯟꯕꯗꯣ ꯑꯣꯀꯦ ꯁꯤ ꯂꯩꯔꯦ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯣ ꯃꯁꯛꯁꯦ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯣ ꯑꯃ ꯆꯥꯍꯟꯒꯦ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯣ ꯁꯤꯗ ꯂꯩꯔꯦ ꯃꯨꯛꯕꯥꯡꯁꯦ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯁꯤꯅ ꯕꯦꯝꯕꯦꯝꯅ ꯍꯧꯕ ꯌꯦꯔꯨꯝꯁꯤꯗ ꯍꯥꯎꯋꯦ ꯍꯥꯎꯕ ꯍꯥꯎꯕ ꯅꯁꯥꯅ ꯇꯧꯖꯕꯗꯣ ꯍꯥꯎꯔꯕꯕ ꯍꯥꯎꯋꯦ ꯍꯥꯏꯕ ꯍꯥꯎꯋꯦ ꯂꯥꯏꯠꯅꯤꯡ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯎꯗꯣꯏꯅ ꯍꯣꯏ ꯑꯝꯇ ꯍꯟꯇꯣ ꯅꯤꯠꯇꯨꯅꯦ ꯍꯟꯇꯣ ꯍꯣꯏ ꯑꯩꯅ ꯄꯨꯔꯛꯏ ꯑꯣꯛꯇ꯭ꯔꯗꯤ ꯂꯧ ꯌꯥꯅꯤꯀꯣ ꯑꯩꯉꯣꯟꯗꯒꯤ ꯑꯩꯒꯤ ꯁꯤꯗ ꯂꯩ ꯆꯠꯅꯤꯁꯦ ꯀꯩꯀꯩ ꯍꯥꯞꯄꯛꯑꯣꯏꯅꯣꯕ ꯑꯗꯨꯝ ꯍꯥꯞꯄꯤꯁꯤꯡꯗꯣ ꯍꯥꯏꯔꯛꯑꯣꯕ ꯑꯗꯨꯝ ꯅꯠꯇꯕ ꯆꯅꯝ ꯁꯤꯡ ꯊꯥꯎ ꯇꯤꯜꯍꯧ ꯈꯤꯇꯪ ꯈꯥꯃꯦꯟ ꯑꯅꯤ ꯃꯣꯔꯣꯛ ꯃꯌꯥꯝ ꯆꯤꯅꯤ ꯃꯣꯔꯣꯛ ꯃꯌꯥꯝ ꯆꯤꯅꯤ ꯁꯣꯌꯥ ꯁꯣꯁ ꯇꯣꯃꯦꯇꯣ ꯁꯣꯁ ꯈꯤꯇꯪ ꯖꯤꯔꯥ ꯒꯔꯝ ꯄꯨꯡ ꯉꯧꯕ ꯄꯨꯡ ꯉꯧꯖꯕ ꯉꯧꯗꯤ ꯑꯣ ꯃꯊꯪꯗꯤ ꯑꯝꯇ ꯅꯪꯁꯨ ꯊꯥꯎ ꯇꯧꯔꯝꯗꯥꯏꯗ ꯁꯥꯍꯜꯂꯒꯅꯦ ꯃꯤꯛꯁ ꯑꯣꯏ ꯇꯧꯕꯗꯣ ꯌꯥꯜꯂꯣ ꯃꯊꯪ ꯁꯦꯝꯕꯗ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯄꯝꯈꯣꯔꯥ ꯍꯥꯄꯝꯃꯒꯦ ꯑꯩ ꯆꯥ ꯍꯥꯞꯄꯤꯌꯨ ꯁ꯭ꯋꯥꯏꯗ ꯀꯩꯅꯣ ꯂꯩꯌꯦ ꯁꯤꯗ ꯑꯗꯨ ꯊꯝꯃꯗꯤ ꯌꯦꯟꯅꯦ ꯇꯦꯛꯊꯧꯔ ꯄꯥꯏꯊꯔꯛꯄꯗ ꯌꯧꯅꯤꯡꯕ ꯀꯥꯏ ꯊꯝꯃꯨꯅꯣ ꯁꯤ ꯉꯝꯗꯣꯔꯤꯕꯣ ꯃꯨꯛꯕꯥꯡ ꯑꯩꯁꯨ ꯆꯥꯒꯦ ꯑꯩ ꯅꯨꯡꯗꯥꯡ ꯆꯥꯗ꯭ꯔꯁꯨ ꯌꯥꯅꯤ ꯍꯥꯎꯋꯦ ꯑꯁ ꯃꯣꯔꯣꯛ ꯁꯥꯒꯠꯂꯛꯑꯦ ꯃꯥꯏ ꯆꯠꯅꯤꯁꯦ ꯆꯥꯕ ꯍꯧꯕꯗꯗꯤ ꯑꯗꯨꯝ ꯍꯥꯎꯔꯅꯦ ꯂꯣꯏꯔꯝꯗꯥꯏꯗ ꯃꯣꯔꯣꯛꯁꯦ ꯑꯗꯨꯝ ꯁꯥꯒꯠꯂꯛꯇꯣꯏꯅꯦꯕ 하나 그런데 하얀다 미디어에 좀 해야겠다 해요 응 짭을 짜봐 갖다 이제 rồi chấm hàu đấy bên mình nghĩ chật ní một kem thái better half nó tàu ba egg fried rice chấm hàu đấy mà mình chú chấm hàu ấy em hạt xa cái phần đó phòng nó xa đấy bye bye anyways welcome back to the channel anyone